Chahi sigi April tara mapandagi hauraga June gi tang ama fawba tangkak tare thokna khaidokuna pangthokiba Lok Sabha mikhalda voter millions Chatruka nimfutaruk dasmik marina bot thadakiduna world record thamba ngamkhre hairi handak pangthokiba mikhal asiga mari leinana Election Commission of India ECI na Lok Sabha mikhal gi statistical report nimfunithoi amadi state mari gi assembly mikhal gi report taramari phongkhre ECI gi report ta paliba data gi matunginna kumcha lising ani tara mapan ga yengnabada handak pangthokiba mikhal asida mirep lising tarani thoiga chamri yankhai mapan na nomination file tawki panba yabadi kumcha lising ani tara mapan da pangthokiba Lok Sabha mikhalda mirep lising tara ma thoiga chatruk marifutara ni thoina mikhal thengnana ba nomination file tawkibani handak pangthokiba mikhal asida punna mirep lising nipan ga chahum humfuna lamba thengnakhi hairibasi kumja lising ani tara mapanda pangthokhiba Lok Sabha mikhalda mirep lising nipan ga supna yankhai marina lamba thengnakhibani hairi handaki mikhal asida nupa voter masingdagi nupi voter masingna hena bot thadanakhi masigi manungda nupi voter na chada humfumanga dasmik humfutara nipan bot thadaraga nupa voter na chada humfumanga dasmik yankhai manga bot thadakhi loinana kumja lising ani tara mapanda pangthokiba Lok Sabha mikhalda nupi mirep chatret ka kuntaruk thokhibada handaki chahidana nupi mirep chanipanna mikhalda saruk yakhi ECI gi data adugi matung inna third gender singna bot thadabagi chang kumja lising ani tara mapan ga yengnabada chada nimfutaruk dasmik mari hengatke loinana handak pangthokiba Lok Sabha mikhalada India ge people with disability PWD voters lakh marifutara lising kunipan Chatruka marifutara taruk register tawki hairibasi kumja lising ani tara mapanda pangthokiba Lok Sabha mikhalda PWD voters lising humfumathoi humfutaret chambriga marifunithoi register tawrakhi haina ECI gi report aduna palle